Welcome address committee introductory speech Piviranaba Sabradabaiba Nongren Lokeshwar Singha member Manipuri Language Advisory Board Akademi New Delhi Book of Sinjari. Nongren Biva Kuno Ikai from the Table of the Kurunjari. Nasi Chingnungkok community holder Pantok Seriba, Gramalok, Haorongbam, Chief guest when a Nongren Biva, Ikai community, Tellou Chana, Seijang, Zilla, Parishad, Ikai community, Amom, Jamini, Haorongbam, Leikai community, Ukhrul. Aduga, Nasiki, Haorongbam, guest of honor when a Nongren Biva, Nongren, Chingnungkok, Panchayat, Pradhan, Ikai community, Mayanglambam, Bilasini, Amadi. Nongren Chingnungkok, Panchayat, one member, Ikai community, Laithangbam, Sanajaoba, Meitei, Ikai community, Amadi, Gramalok, Haorongbam, Siam from the legend, Ikai community, Nongmaithem, Kirankumar, Convener, Manipuri Advisory Board, Sahitya Akademi, New Delhi, Ikai community, Loyana, Gasiki, Gramalok, Haorongbam, Maru, Haorongbam, Amadi, Panchayat, Saijang, Tellou, Haorongbam campus, Sanajaoba, Mayanglambam, Meitei, Laithangbam, Nongmaithem, Senu Leikai, Parishad, Tokyo, Amadi, Sakam, Meitei, Ikai community, Amadi, Man, the Lengthen Diva, Lamton, Masiki, Haorongbam, Amadi, Atapa, the Gillian, Ikai community, Amadi, Nasi Gramalok, Haorongbam, Silent Party, the Living, Bakuno, Ikai community, Amadi, Nasiki, Haorongbam, Convener, Similar, Sobo, Toga, now, they can the Tellou show Ikai community, Nasi Chingnungkok community for the Panchayat, Gramalok, Minister of Culture, the Makara, Manipur Advisory Board of the Sahitya Akademi, Anina, Chingnungkok, Panchayat, Winena, Nongmaithem, saying one in Massa, Nobility, but Eva Hogaleva, Aiva, Evishingu, Tiana Heda, Idinava, a Pavana, Kosunava, Nongmaithem, Hogaleva, Aiva, Ishingu, Punin, Tokopa, Masaki, Aiva, then Atuku Mahantana. Like when the Pogonava, no, even Hogaleva, ABC, the Tona, up a very long before Nomini. The same way you see Pantonga, Gramalok, Haorongbam, a baby 22 among the Paton of Kumano, the Baton, Adu, COVID-19, the man with the lockdown, like the Dagi, Tata, Tonta, the Messi, Panton, the one of the Vini. Messi, according to COVID-19, the key section of the Totari, Sahitya Akademi, New Delhi, Tonga, Gam processing the Tongan, the Matin Leva, Aiva, Avika, Chemacheta, Darida, Amadi, Goemacheta, Warren saying, Warimasa, Novella, Iraga, Huntopon, Convener, Manipuri Advisory Board in the version of Aiva, Gam processing the Huganchida, Salaga, no, Eva, Hogalariva, Aiva, Avisi, Tina, according to Warren saying, Warimasa, Tillavamia, Mamanta. Patron, no, Eva, Hogalariva, Aiva, Aibishu, Hala Sakanga, Aibishinga, Sakam Maikana, Hiana Pava, Direct Putunava, no, Eva, Hogalariva, Aiva, Aibishinga, Punin Toka Toromni. Gramalok Hackathon says, Sahitya Akademi, Ano program, Adu, Nian, the pound of a program. Manipur, Manipur, Meitei, Ashanda, Tipura, Pantok, and the demand program. I do a quick Tipura, the Pantokare, Ashanda, the Pantokon to the SA, a quick COVID-19 lockdown, gentlemen, with the Sahi and you know, Japan, Torrent Pantok, I do a quick Tapaki, I have a distinction. Touching the Pantokare, Togal Pantokare, Imphal West Pantokare, Ukhrul Pantokare,
Usually Imphal is the Panchayat is seen at the Mafam and the Panchayat. Aduga, Tellou Chana Seijang the Mafam see Manunda Nushikol Park the show, April 2019 the April, I'm a Panchayat, China Tellou Chana the Anishubani. Ado, Zilla Parishad, I'm a Manunda, I need a Panchayat, but I can't have I eat up the inner country. I took a house to be a Canadian country. Nasi, according to Panchayat program, Miami, the Panay, Tonga, Madam Canadian. What did you get? I think Corridor the Toron the Akademi, Toron Chili Balloon, Natraga, Kamuduna, Imphal, Natraga, Kanofi, Makamja, Sentana, the whole number one, Mayang, the Fundamental White Woman from a year ago, Makam to the Toron Japan. I took a quick Gramalok, the Toron Chilena, I even go to Gumsing, the Zilla, I think Panchayat Salaga, Manipuri and Mayai board, China, Garden Bahan, the Josina, Zella, no, I using your Toro, Sayan Paro, Mayanglambam, and Santona, Hana, Kanga, Sakang of a lady, Mayamsika, Sakang Mayam, and here in the program, I see a similar, according to Sahitya, Akademi, what computer, Yawi, Amateur, Chimia, Sugar, Hamas, Kinara, you were colored to be in a present of then cover that to phone away from the Tony. Aduga, Gramaloki, Canusina, Toronsina, Atokomana, I think Polity Toron the Torosina, Pana saying like phone which is the telling Bahamba. I think what is like using the one is up, but she was not being there. At the upper ground, the Toronsina, Pana like phone the Bagay, Hana, what is like saying Babia, saying even me what is up, Babia, Nobel Babia, Masama Hajabu, Pana to be cloned up with people who can Toroni. Aduga, Gramalok Sidana, a pay Sahitya program in Gadi Setana and looking at it, I think it's a way. So, Simba, I think Asmita and looking at the program. At the ground, the Lupi party, Canada, the Lupi Yaway, the Pass Yaway, Ansi Yaway, Anansi Yaway. That is visited the Manipur Gita and like TV. Naha, we talk about the Sahi Amom, the Akademi, the Toilet, the voice, wasn't far the check for the Awam. And Naha, listening to Yam Torah, having Naha, listening to the need to be for the corridor that he said, Mutkibaya, if you will let me. I think I'm okay and I will keep on that. Miziki, Torah, and Naha is here. Like Amma eat, Kakara, like Amma eat, and Hawaii, English the India. Would you make Manipur life? Meiteilon can take English the easy. I think no one's over. A papa cut the bag lazy. I think it's photograph. Papa, I put the basic high, put the basic high, I put the bag high. I think photo 50 sugar, you can have a rocky. Young sugar, you can check it. Machine the country English with it. She's not for anybody, you should be a permanent, but say, young, she's Sahitya should be Manga, but the Manga so even the dear put in one say, Yakai, she never pay the country. Nasi Gramalok Sidenda, Tamsina, Tamsina, Hajapa saying Pakopelani, Mayanga, Sakamaka, very fond of the like so for me the country, one of the Imphal is a point of Panchayat River, can say. Gramalok from the district wide in moment of Imphal is in here. I think this is simply Imphal is Imphal is Imphal is a big young lady in the country. Of the Hajapala, EO, Hajana, Fongio, Hataki, Gramalok, Momo was in Matami Gramalok, Sojana, Young Maya, Haidu, Atuga, Sahitya Akademi, Naha, Bilasini program, the Hajapala program, Nabudia, and other Holland. Hey, the food in Makan, the Sisika, Commander Liam, and Fomaya, as a Holland, okay, Convener, which is Nabudia, and Tapi, Mayapuna, who Siharaga from the Rangi Makata Koina, Singh, Chingnungkok, Nongren Chingnungkok, Panchayat,
Anoba Aiba Tabuki Manunda Haorongbam Kanta Aiba Tau Manupasina Mahaki Masani Java Sayan Ama Patopil number Poshinjay. I think I see Manga Pazagadaba, Saying a Sigi Mami, Wakal, I have going to Onzere, I Makasa Tazare, Kali, Wakanadi, Unama, Pantopadi, Hectanamdi, Kali, Wakanadi, Punama, Pantopadi, Hectanamdi, Sinadingam Toki, Hecta, Adubu, Pantopadi, Hectanamdi, Adubu, Pantopadi, Hectanamdi. Certainly, Kongtana di Leptana, Miraktasu, Laikondasu, Ahamba, Madam Dasu, Laithorapada, Manglan Hector Oirami, Laithorapada, Manglan Hector Oirami. Tajasu Lamri, Ikutin Barina, Pangbadikab, Ngamde, Pangbadikab, Ngamde. Layrangna Hajinduna, Tamlaba Haidura, Ibangna Kushina. Itanata, Hiraw Matangdi, Tanglabadi. Thanks, David celebration. Tanga, the guest of honor, the Program Recent Pipa, Meta, Mayanglambam, Bilasini, Pradhan, Nongren, Chingnungkok, Panchayat, Na, Kata Menamation Jamini. Kasi aham magkada mingoy na amamang pansadra kasu kay tayo sa densa diba puno ako po ikay kunaba seri lam nanti lembire ba kay mag hindi ba puno su hagat seri Sahitya Akademi na sinja langja duna ako'y ay bisingi saudara ba nasi Nongren Chingnungkok Ramsaki Nimsan Leba Chingnungkok sita Simbi bagi jamata Sibilang Basna Moksu Hagat Seri Samana ga Akadi Zagasa Gramalok Pangkui Hape Pangkui Hape Kudi Ngepung Seru Kay Gino Habda Pena Sibo Lejera Bazda Sina Ahan Dan Hena Ikala Aibi Kasing Koyada Later Pilaka Mayam Laser Bazibu Nasi Chingtopidana Managi Hijaba Kayama Tokuya Butasu I am going to Hagat Seri Yamna Tedo and Domasu a Hajero Domasidi Akwedi Luatan Bamayam Karaibo Haiti Habatoki Yanabagidamaka Singh Bilasini Meitei Samana Peggy Haorongbam Tanaga saying Samana Pato, then I say Tabu Hazardi. Madi Yang Lord, the Patana in the Tingatum Bazan. A day, Sukan Hinja the Bay Shulban to Marti, saying Tigato Libera, at the Gi, Wadin Sapa, I can't give the Shulpan, a Peggy, Siaki Masa, Peggy, Arjun Nitojam. The Kungatawan Stanu Lema, Sakam Taranse, Rasam Omoni, Sarantian Manglemba, Meitei. Nunga, Samana Igi, Zipi Manusita, Apedi Aiba, Aibi, Sanara, Sanara Bimiama, Tolpazi, Yam Tedo, and Donai, Hajaran Batandasu, Simba, number with you, Apesu, Angamba Matin Franzeke. Amatan lebat minta payau saya adum pada biro si hari ini yang kerja. Pasangan dapat saya panggil apa? Kamu boleh buka pinjari. Tiba lepas dari pilot nama aku ahan berat aja kok agak pinjari. Ayo kasih patok cara dari kasih dia mungkin nanti kayak. Tangga menunggu hati Chana Sida. Tangga Lani Nahati, Akademi Manipur Mati. Marani Nandi, Mangnaba, Bilasini, Jesuni, Nandi, Panganyaw Draga, Yoikayagi. Tawai Nandi, Horriba, Tawai Kayagi. Litlani Nandi, Haorongbam, Kayabu, Hariba. Nimidamina Tazani, Ayukina, Kajakabani. Taramani Panda, Parimadi, Tazani, Nandi. Miyang Pidi Yatoba, Lebaki Laithangbam.
Pare palo ini di mana? Hari sudah. Ini sebuah patok terkadang bersering asing mamin iman kita mam. Dalam nahakumna akan kandi. Tengah kami nahati Malaysia. Mama mino kerana macam makanan. Misna tambalan na baca ikut pengkakan lana. Lana dapat mengaku habis. Dalam nahakumna akan kandi. Warga setem masih mulasin dana macam ikut nakolang di mao. Kaya dan dengan kerja, tegak lagi imai pira mengalah dan ingkang kaya. Tegak dan milai jadi ingkang kaya. Mereka tak masih efek penama. Jadi bab ini jaga kerja. Lek nasi imai dama. Baca iba ikola legingan singgah nasi imai dama. Singgah. Matang sarang tem Nongmaithem Meitei. Ya farga nasi kono le nasi da kwai taragi nabe ke adigi singuru to boy kwai tarana nasi lutil liba nasi CBS gas ono si do ha mo to da ba chanjo go mo ka ko ruchari gona ko sigi madi Leikai khudum to liba ai ba bi oza singusu ai ni ka ko rucha gona na nasi te bi do kwai taragi phamda ai sari masa matal mayamda so kibalang thuyar gusu tung da har ko da Odasing mamaya lamjing letak piraga seto pergi kurung capu lojenge ayo saya ingin menga jom tanda mayang untuk patung ke upandi amadagi upandi amada pan congduna talaiba yong dagi mi oleh lahita kabak tanda pani emili menteri mandona parti amada kunggang kada congbu urbadagi yong dagi mi oleh habado hauji teisu thazore Lure matam se metric exam da lenga pagi mami khang dagadi exam form ko bagi mathata police ne sukhabi dori lure matam se angar hek khuning ida lahi leko lamdam se sem bukhara pairaba social worker oile tepal tum khara tholaba politician ne hagare tole sanga hafal tharo palthora ga bichat launare niyamika thorasi kumaya kulamdam ni Ano bakumay masih kuatan bahaya bagun yong tabagi thorom election numita miyam tunsi yong digi wala promising do nahan panda tehen krasi nate panda tehen krasi lusing badagi yong on kibana jaganda halal krasi jorching sapanam je yaw naba achum balilam datsanasi afaba lut khalsi afaba tulsa amagi damal zaron choron khalamsi afaba tulsa yingsi Petang saya Warisa saya kasih sudah. Yes, kita mengambil lesson ini bang. Dalam Amom Jamini Zilla Parishad Tellou Chana Seijang Ukhrul biar apa posisi jadi. Ngasih asigum laba ko Nongren Chingnungkok Panchayat ka simbi ba asigum ba Sahitya Akademi New Delhi ni simbi ba ko Gramalok. Hai program asigi guest of honor ki hom landal leng simbe ko ki Nongren Chingnungkok ki Pradhan ko ki Mayanglambam Panchayat ko ki Mayanglambam Bilasini ka khunda ko uchari madi mathangda ko Laithangbam Sanajaoba Meitei one member Nongren Chingnungkok GP Chair the Pambi ba ko ki Amom Nongmaithem Kirankumar Convener Manipur language advisory board Ikai khunda bu uchari amjung lo uchari amadi mang the lengsin biba pagi piper mai bi pagi se selsin hai ku bi kusu ikong munjari machu namaskar uchari ngasi ge askum laba Gramalok asi aidi ahan ba ni haina yaujabasi aduga ai khwai dagi nangna ba ngasi di yam nungai ba hai tare ai khoi gi tamo ma yauramba se aidi 강제로들어봐 하잖아. 아이 나자야 한번 잡았다. 착디 우그래 그라이 내 노이나 좀 간바지다. 다모지 아이 과이 내 난다가 다모 오일래라 왜 하잖아. 마스 옵션 버지다. 내가 스마이터로 락비런 거네 이제 타져다봐. 나와이 트라비스 스토링에도 거의 юм다 좀 락더나 거기 있었는 비둘기 얌능나봐. 아마 오이는 것도 호직다 아이 얌능아이 지금 버지다 여비람다나 아이 양낙나바 아마 여기란 것에 마뚱다수 신비로 아이 아동 여자게 하고 범죄 탐절에 아도가 나시기 아스움라와 감말로 아시
da khoi khunggang khunggang sida laiba khoi lotuna laiba mayam khoi ai bising khoi na nya haidi gram panchayat sa laijaraga su khoi na sigum se khoi kam daga se smai to na ai ba warum gani ka har se khangja da ba khoi inau sing cha sing sisu smai to na thopira kan se khangja da ba aduna sigumba mayam se chingthokpira tuna sigumba program se sembira pugi da makta thedo hinda ni kai khunu bo sari matung da su khoi gps da mathang matang sibira kan ya na khanjai ai thedo hendo na sigi maram da su yam kanna khangja da ba hai ta re khoi kai no se aduna ai wa yam kanna sigi maram da khangja da bina ma swai sida dam loisan jage thank you god ki khomang namandi phongjage ko mapok taret poklabasu imana haki natam bakta sanajaba pinabiyu imana haki thaujan mithon mihan ba oyo haiduna imagumna akhang kanbi oyo haina singjage mioi pokta singamdre hariba khomlang laman imana haki thaujagdagi singjage imagi khomlang laman oijage imagumna thaujal heibi oijage imagumna thangaba Gram Panchayat asigi Anoba Aiba Arjun Ningthokjam Nopok Kaksingdagi Hariba Anoba Inau Asina Sairen Pabiranaba Masani Jaba Sairen Pabiranaba Katokchari Mangalakshan Beba Ahalaman Dagi Nau Singsu Tunona Kumjari Akoidi Amna Haidana Ijaudinate Tamoy de Propakado Sieda Mamita Bakaktani Adubu Soiki Bulan Yabusu mayam ngakti wa hain hajari sayengi ahanba sayengi maming nungsi tori bi ima thambiri aibu imagi minungsi tana yumsinduna imagi lamandi singbangamloi mapong mapo pudingda thobum tara na puduna awaba kaya nok na khangtuna saibangpan phawhan bibani Nasa Ekoibu Awat pa kaya layrabasu Maithong dumamon noktuna Awat pa amata laytana Yopiri imana Nasa Ekoibu Imagum nungsibi Laytim malemda Fangloy imagum malemda Imagi minungsidagi henba Ima kaujabana Awaba kudima koi ima naha yauda ingbangamloi nasadi lamjing biu ko imana nacha ekoibu mamlaba lambi kayada imagi phiji nungda thambiu ko nacha ekoibu nungsiba kudimakna nungsi toirebi ima aikyani suba sareng Lago Chalusi Marupsa Nungshirabai ki Marupsa Lago Chalusi Ekoi Hawaii na Pamzaba Mapamduda Ugning na Koidaba Lekonduda Ningtiba Mahosaki Lekoduki Fajaba Lairangsu Yenglusi Nungsiba Lainamsu Namlusi Shanti Gumchikla Mapamduda Su Sanarusi Ekoi Puna Ulamsi Marup Singili Puna Thamoy ki taisinari balangla sing aseng bamarubni taklamsi chanar bamarubni khangalamsi malem sida ekoina lablo chalusi marupsa thank you Hiroloiba Yaka Anoba Kapi Aiba Sapam Tarangsen Magi Masagi Sairen Mapatotuna Bakok Koksumjari Mayai Tamuda Lection River Zakuru Singwa Namutika from the butchery Amadi Manda Ninjimiriba Alaman Singh China Singh Su Bolabana Soikibala Kibayaro Su Napinaba from the butchery Say I is saying Mamasi Horo Naru I don't see Horo Naharu Maki Kungu Liduna Chelashi Anoba Lambida Saglashi Anoba Mayekna Tanglashi Anoba Surda Leplashi Amata Oina Iramdam Gidamukta Sikalam Si Firaldo Mai Pakpagi Akiba Leganu Ninghanaba Pokanu Soidrabani Mai Pakpa Ikoina
Hauro hauro naru hauro Naro kaya amasu natung ilakigani lepalaitana lambiduda Aduga Pailamgani firal mai pakpagi Akiba leganu nihanaba pokanu Soidrabani mai pakpa ikoina Hauro hauro naru hauro Nongmadi uragani anoba atia Humdo kragani amangba nong Pairagani mai pakpagi firal Malim sintuna Momon minok tamlaragani Nokpa fangjadrabi imasu Akiba leganu Ninghanaba pokanu Soidrabani mai pakpa ikoina Hauro hauro naru hauro Makatana kogi Chingnungkok Gram Panchayat ke kogi one member oibiribai ginau Laithangbam Sanajaoba Singona Masigi Thorom Masigi Mari Lenana Wapam Kradang Tambina Bani Singjari Ngasi October ki tarik kun ga humdoi hari ba numit asida kungang asida leiriba koi club juvenile athletic union samna ju har ga khangnaba hari ba club asina Manipur Sahitya Akademi New Delhi ga khusamnaraga kungang asida Koigi Seijang Sangdam Naba Gramalok Haina Kangnaba Seijang Sangdam Nabagi Program amakak sinbirapasi aigi Sahitya ahanbada kaikom nabusage loina hujiki ngaki mamangda mafam asi thadokna chapikhraba Nongren Chingnungkok Gram Panchayat ki Zilla Parishad ki member obiriba aigi itaima Jukesh ki phapam langdagi mafam asi thadokna chakre mahakusui kaikom nabusari loina keso honor ki phapam langda tension biriba aikoi ki Nongren Chingnungkok Gram Panchayat ki Pradhan oibiriba akoi itaima Bilasini busu aini kaikom nabonitsari loina koi Mayai tangwan delingchen diriba koi siar delingchen diriba koi ni kai khumna ningai matsak oiraba akoi gi Nongmaithem Kirankumar Singh Convener Manipur Language Advisory Board Sahitya Akademi New Delhi busu aina kai khumna usari loina mamang delingchen diriba lamdamdagi lengbirakliba halaman Singh Ikungang ngasigi thedong hendona halaman Singh Maibel Singh Seijang Singh marumapang Singh busu aina kai khumna usari yamna nungai ngasi sumaina aikoi gi JU club na kusamnaraga Sahitya Akademi ga punna kusamnaraga aikoi gi kungang ngasida kumthabire haraga Leikai asida aikoi gi nauni khachariba aikoi gi student oiriba chatra sing maramdi aikoi Sahitya da thawai yaujaba singbu singkhatpinanaba idamakta ni khallaga khanjaraga mafam asita lengthabiraga hairiba program asibu saruk yahanbibagi damakta igi Sahitya ge amukka hanai kai kumdabu sari haingai leitana thagasari honabiyu leptana honabiyu Manipur imagi damakta leiriba aikoi gi Manipur saktapiyu state ki level da national ki level da international ki level da pukhatpidana afaba iraiba amani haiba saktaapidana mana payama pubirakna kungang kayadagi angangsing mayam pukhatpidana Sahitya Akademi na masaktaapiraga haiba kungang asidagi apawa angangsing puthoiko haibadu madu akoigi kungang asidasu mami macha mata hanbiramo aduga matungdasu akoigi juvenile athletic union ga pusamnaraga haiba program sing asi mafam coaching koya sing tam haiba naidana koigi mafam khudimaktagi aibi apawi mayam pukhatpidana Sahitya Akademi na haiba angangsing adu aibi sing adu saktaapidana state ki national ki international ki thakta pukhatpidana Manipur ki mingchat porokpa ohenbiyo haiba wafamsi thamjaraga matang sida tensenjek Gram Panchayat ki makhada leiba anoba aiba singiming pathokchar ke ahambada athokpam ranjanna masani jaba saire pathokpigani koksimjari athokpam ranjan Juvenile Athletic Union JU Club amadi Manipur Sahitya New Delhi da Gramalok sinjaba Seijang thibagi asida koigi dais telingchin biriba kwai khudimapu iko ona khuramjari loina ngasigi tharom asibu hena mapung phana bidamakta lengbiraliba iche sang ichen sing ima sing babung sing baji sing kwai tara busu ikai khumda bu chaba loina iko loina amlona khuramjari
ngasi aina lakpi ba khwai miyam gi mangda chijaga da ba saireng asigi maming hangoi gi waye big level lu ba pukhi gi isingda hangoi humphuna laingakli makoi sing ado pukchen de amata manate singbroi tambroi kaunu kaya gi punsin na ba laingakni makoi mari amadi hangoi tongsangni khara amadi thuri thungba hangoi ni atai di pukche leptaba hangoi borobini makoi gi lusingba do yamna singba lusingba hangoi ni mapukchen tapi asau balaite mana ngang turpa wangang sangang khwai kurimak paja miyam gi pelen ba wangang ngangi miyam gi thamoi pelali mana mahele haiduna thabak ayam mahak na paichalli mahaki thabak thong lenga adda pena de hangoi sing asau pare nere khambi mehore songthokri phan phal hangoi sing ado anoba sakar ama semlage anoba force ama semlage haiduna masigi pauta da mapan dagi angamba paishalakle thengkhre hangoi tongsang mari do khambi mayona sauraba makoi sing ado asau ban nemkhre jangsan khre halagi phomda semkhre anoba sasal ama mu charang na palamba pukhi gi lengak to nemkhre semkhre anoba sasal ama misang walaba phuri thungba hangoi sing ado taksi sonare kaple pendre misang walaba ekoi se amuk hana sakot thawangda mai pak naroi lingjen manaba ngamlor haiduna taksi sona len khre matangda Nongmaithem macha thoi chanu ꯑꯩꯒꯤ ꯃꯤꯡ ꯃꯆꯥꯁꯨ ꯀꯧꯏ ꯑꯩꯅ ꯉꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯊꯤꯖꯒꯗꯧꯔꯤꯕ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯇꯧ ꯇꯝꯒꯅꯤ ꯀꯛꯆꯤꯡꯒꯤ ꯃꯇꯧ ꯇꯝꯒꯅꯤ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇꯕ ꯌꯦꯇꯨꯝꯒꯤ ꯃꯇꯧ ꯇꯝꯒꯅꯤ ꯇꯤꯟꯅꯕ ꯐꯣꯠꯆꯤꯟꯕ ꯇꯩꯁꯤꯟꯕ ꯅꯨꯃꯤꯠꯀꯤ ꯃꯇꯧ ꯇꯝꯒꯅꯤ ꯉꯟꯅ ꯍꯧꯕ ꯉꯟꯅ ꯁꯨꯕ ꯊꯥꯕꯜꯒꯤ ꯃꯇꯧ ꯇꯝꯒꯅꯤ ꯈ꯭ꯋꯥꯏꯕꯨ ꯏꯪꯍꯟ ꯇꯞꯍꯟꯕ ꯊꯧꯃꯩꯒꯤ ꯃꯇꯧ ꯇꯝꯒꯅꯤ ꯄꯨꯛꯅꯤꯡꯒꯤ ꯑꯃꯝꯕ ꯀꯣꯛꯍꯟꯕ ꯃꯩꯈꯨꯒꯤ ꯃꯇꯧ ꯇꯝꯒꯅꯤ ꯋꯥꯡꯈꯠꯅꯕ ꯍꯣꯠꯅꯕ ꯃꯥꯂꯦꯝꯒꯤ ꯃꯇꯧ ꯇꯝꯒꯅꯤ ꯁꯦꯕꯥ ꯇꯧꯕ ꯈꯥꯡꯕ ꯀꯟꯕ ꯏꯆꯦꯜꯒꯤ ꯃꯇꯧ ꯇꯝꯒꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯕ ꯂꯩꯔꯥꯡꯒꯤ ꯃꯇꯧ ꯇꯝꯒꯅꯤ ꯄꯦꯟꯊꯣꯛꯄ ꯄꯨꯛꯅꯤꯡꯒꯤ ꯍꯔꯥꯎꯕ ꯎꯄꯥꯜꯒꯤ ꯃꯇꯧ ꯇꯝꯒꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯣꯂꯨꯛꯄ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯃꯥ ꯃꯅꯤꯄꯨꯔ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯃꯅꯤꯄꯨꯔ ꯆꯤꯡꯁꯥꯡ ꯂꯨꯍꯨꯞ ꯊꯣꯜꯂꯤꯕꯤ ꯇꯨꯔꯦꯜ ꯂꯤꯂꯥꯡ ꯁꯤꯔꯤꯕꯤ ꯑꯁꯪꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯕꯤ ꯔꯤꯇꯨ ꯇꯔꯨꯛꯅ ꯊꯧꯒꯜꯂꯤꯕꯤ ꯆꯔꯤꯛ ꯃꯄꯥꯜ ꯊꯥꯔꯤꯕꯤ ꯅꯣꯡꯊ꯭ꯔꯩ ꯃꯎ ꯂꯤꯡꯂꯤꯕꯤ ꯃꯅꯤꯒꯨꯝ ꯃꯉꯥꯜ ꯅꯥꯏꯔꯤꯕꯤ ꯃꯥꯂꯦꯝ ꯁꯥꯟꯅ ꯐꯥꯎꯔꯤꯕꯤ ꯄꯤꯕꯤꯌꯨ ꯊꯧꯖꯥꯜ ꯄꯂꯦꯝ ꯑꯣ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯃꯥ ꯚꯥꯔꯠ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯚꯥꯔꯠ ꯄꯂꯦꯝꯒꯤ ꯄꯂꯦꯝ ꯁꯛꯂꯕꯤ ꯂꯩꯕꯥꯛꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯒ꯭ꯌꯥꯟꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯔꯤꯕꯤ ꯙꯔꯃ ꯁꯛꯇꯝ ꯂꯧꯔꯤꯕꯤ ꯁꯥꯟꯇꯤ ꯄꯥꯎꯖꯦꯜ ꯌꯦꯜꯂꯤꯕꯤ ꯃꯤꯡꯆꯠ ꯎꯔꯣꯛ ꯈꯤꯜꯂꯤꯕꯤ ꯁꯛꯂꯣꯟ ꯁꯥꯌꯣꯟ ꯄꯨꯔꯤꯕꯤ ꯄꯤꯕꯤꯌꯨ ꯅꯉꯥꯜ ꯄꯂꯦꯝ ꯊꯦꯡꯛ ꯌꯨ ꯑꯩꯅ ꯉꯁꯤ ꯄꯥꯏꯕ ꯁꯩꯔꯦꯡꯁꯤ ꯍꯦ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯅꯪꯒꯤ ꯅꯁꯥꯏꯀꯣꯜꯗ ꯁꯥꯟꯅꯖꯔꯛꯏ ꯆꯥꯎꯖꯔꯛꯏ ꯄꯣꯛꯐꯝ ꯂꯝꯗꯝ ꯆꯤꯡꯅꯨꯡꯀꯣꯛ ꯏꯔꯦꯡꯀꯤ ꯈꯨꯗꯤꯡꯗ ꯃꯤꯐꯝ ꯍꯣꯡꯅꯤꯡꯗ꯭ꯔꯕ ꯄꯣꯛꯅꯐꯝꯅꯤ ꯂꯥꯛꯏ ꯆꯠꯈꯤ ꯂꯦꯞꯄ ꯂꯩꯇꯅ ꯉꯁꯤꯁꯨ ꯑꯅꯧꯕ ꯑꯁꯥ ꯄꯨꯗꯨꯅ ꯑꯅꯧꯕ ꯌꯦꯡꯅꯤꯡ ꯈꯨꯜꯂꯤꯕꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯆꯤꯡꯅꯨꯡꯀꯣꯛ ꯅꯍꯥꯛꯀꯤ ꯅꯁꯥꯏꯀꯣꯜꯗ ꯄꯣꯛꯂꯨꯕ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦꯗꯣ ꯅꯍꯥꯛꯃꯨꯛ ꯐꯖꯕꯤ ꯅꯍꯥꯛꯃꯨꯛ ꯅꯤꯡꯊꯤꯖꯕꯤ ꯅꯍꯥꯛꯃꯨꯛ ꯈꯣꯏꯗꯥꯖꯕꯤ ꯄꯣꯛꯅꯐꯝꯅꯤ ꯃꯥꯂꯦꯝ ꯇꯔꯥ ꯀꯣꯏꯅ ꯆꯠꯂꯁꯨ ꯐꯪꯂꯔꯣꯏꯗꯣ ꯅꯍꯥꯛꯒꯨꯝ ꯊꯤꯒꯣꯡ ꯅꯥꯀꯣꯟꯕꯤ ꯍꯦ ꯏꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯆꯤꯡꯅꯨꯡꯀꯣꯛ ꯊꯦꯡꯛ ꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯄꯥ ꯏꯄꯨ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯈꯨꯗꯣꯜ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯃꯛ ꯃꯄꯨ ꯃꯥꯒꯤ ꯈꯨꯗꯣꯜꯁꯦ ꯈꯣꯏꯗꯥꯖꯗ꯭ꯔꯕꯁꯨ ꯊꯃꯣꯏꯁꯤꯅ ꯂꯥꯛꯈꯤ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯃꯄꯨ ꯃꯥꯒꯤ ꯈꯨꯗꯣꯜꯁꯤꯒ ꯈꯨꯇꯨꯝꯁꯤꯡꯅ ꯂꯥꯛꯄꯅꯤ ꯈꯨꯕꯥꯛ ꯇꯤꯡꯅ ꯍꯟꯈꯤꯅꯤ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇꯒꯤ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇꯒꯤ ꯄꯤꯔꯝꯒꯅꯤ ꯕꯤꯗꯥꯏꯁꯨ ꯏꯃꯥ ꯃꯥꯒꯤ ꯃꯐꯝꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ
mitlu piranga loinana ima magi tampakta lepsin khiba posak sing ngasi ta khanglai panglaba aigi thamoi sina kanadraba posak ni haibado kaupthok lui wakhal sina nungai ba manglanda tawringai puduna satkhini haibase mapu magi khudol si makha khanjarude nongmatasu lepsin kiba posak sing are panate aihaki arembani pumnama pamda laurakpa mapugi khudol se matam yauraklabada pamdrabasu bidai piba ima magi maphamda satkhiba tare aihakti ima nangbu thadoktuna mapu magi manakta khudol se puraduna aigi ani suba saire nonglai nungsi Maikai khangda humlakpa akanba nonglai nungsita maru marase laba upal wapal kayana haina humna jagoi sathek tamjari minungsi yaudraba surgi ipomda manak nakna hauriba mamingtagi paliba mara panda yadaduna paliba mau wana malem laida hauriba solaba upal wapal kayana nonglai nungsit ki sahumda kaya dawana khangjariba turoi ngamloi hingbagi mahau yaujada makhoi gi awaba mataubu uraga maru mara chetlaba pambi kayana khena nokladuna henadum akangba mana masa thadaduna chaina pibiri khangba ngamdrabada mathamoi sokna lauri tabinaba leitraba leimaiduda leptuna leplo hu puraba nonglai nungsit nangi saina khangba ngamdre nangna chatkibada pubikho malem leimai thakta tariba amotpa namthiba phatraba wakhangi una usa sing purakpa oirasanu asengba amatta oibagi nonghau aikhoi puna amatta oina hingminanaba suraklo kumginu aigi ahum suba aroiba saireng lanmini ai lantheng nariba pandam amagidamak hotnaba tai changsilluba khongphamni panthung yaunabagi-damak khandaba tai kaidaunungda tung hanna chatki haina lapna uriba panthung se yauge khanna nongmadi chokthadaba tai panthung yaudripau khangba kanba tai pandam phangdripau awaba khudong thiba kaya thengnaraba tungda soidana phangani aikhoina phangge khanna taliba pandam panthung adutabu ngairiba lan thengnariba lanmini ai matang sida ai gi sereng losinjari aina ngasi miyanggi mufamda khudol tawjagadoriba sayeng ngasigi mamingdi nongandriba hing nongandriba hing ngasida kadaidano kadomdano chatliba pothafam khangdraba thamoi asina khutta nauren pai holi pusigi ipakta he ima manipur imagi paklaba phampak thak asida tauduna kaushingum sanajaiba nachaoiba aikhoise khangbada waridako he ima brung brung saududa leiba patra amagi manung asida ayengba mafam kadaida leironggadage khanbada ahing ase nongalu haiba yadre nong on khidaba leichin mapaina nong on dana han khibagum han khadra amam balambi aduda khan khidaba sungam sillatre ngasigi ahing ase mikap mirau kholtana thallaba ngasigi manipur nakal amadana kapna launa bagi khonjen maikei amadana kubit laichat ikang tha lekang la oiraba kanagi punsina phongi phaira semlingai mitot miyansa singna khongda yonhing thangjilla paikhigadra chingna jai nachaoiba aikhoise thaplaba siroi chingdolda siroi leirangna satpadi manipur imagi mingselni Imphal sohor mayolda
miyan kwak na tungbadi ima gimofam sembani saruda unsatana yom laba mayang kamsil laba ima se kalhause iramdam kalhause thongna faraba pari imom sa nongan driba ahing asida ai sai san thank you Sairing tejari bosing topi ke baduni Sairing bu ibire bana Imam Emsa Sairing mamina Taibang mapu Imana pudakta pirakpa Sairing me oi banina kitang no tau jare kai jai Sairing maming Taibang mapu aja bani Angak pani Taibang mapu Angak pani Taibang mapu Aidi siyang kizay Aidi siyang ngai Manade amaga Jibasing matang Jibasing matang Miyoy bani ngai ba miyoy ba Sanjaraga Ai ke sering se ai Sani Jamini sering ki maming na आजकल के एमएलए अहिंग तांगो खेंग लबा मिथिक मेराव को ताद्रबा मतमदा कौकेंग हारोंग ना फुन लबा मतमदा चांचेन की सूरगुम तनाना तनाई खुंजनगुम मालंगे इथक की पोम नाइबुगुम अराप मफम के नुक्सी लबा खुंजन के लोने ना माँ की पार्टी सिंगा पब्लिसिटी लाकर माँ के ये सोम दलेबी दिबा इपा सकलबा इमा सकलबा Ipa ka pangkap ora ba ima ka pangkap oi bi ahal man singi mapangda ahingi talo theng la ba mijing mira ko ta ta matam asita vote ki khala ka covid-19 leki bana nungong khuding changuna vote ki bikha ni pe ke tanja adusu phangja hote haiduna nakong thinja ye bagum makuna ahinga na he bagum paja thingi wakhal charang han chanbiyu nungsibiyu haiduna Pirang kalau ini na, macam kaya ada ki, vote dipikan ni pak laki, nanti, malah apa kedi dia, na, emelo ini kah lagi, vote kah apa patam dah, tanjen di surgum, tanah di konjen gum, vote kumbal lagi melibat singa tu, mikuk amata kau pokre, hingga ni saya suon bagum, lalu bina WhatsApp ka pangkap wajib. Perja sing kalupa wakal punama kare matar khangau dana nongcha ki phibam ontre kai mata chaung na lok laga mapu chai hai ba to thokle perja ko se putit ta magong tum ba lokhi ta khazna thi ba malang da ten ka pa ha de to arem bani punama arem bani punama arem bani perja ko ina vote piru thank you oh Aigi saring di maming mobile phone. Ha, corona kau pi ima, nangbu ima kau bese, aigi dia na lebak lesabi aku ini. Ha, corona kau pi palen upat tabi, segai bi munna yengaga thamoi bucu porok cai bi corona kau pi palen. Nangbu Manipur sida kai marangi lapi bano palem kau bi hana su kau gitu corona kau bi ha palem apopi pakhang ai khoi gi thamoi dadi school ka bagi timing su phangande tuition ka bagi timing su phangande online class jaure hai bu nung chin won like oina tamhamre Madam hai na kauning de sar hai na kauning dare Aigi imisida mobile phone hai ubadagi love ngakta I love you Aigi ani subah sering asigi maming election lekhini tam khuding makta ninghan na balai tana lekhini semkhini lambi sorok phattaba kaya alhamna lambi khuding makta sem sakhini kanam tagi mikcham bikhai na dana aigi isa ngakta ni khanduna election maya dani aigi mi ngakta ni pharigom Tellou malai phangam lebagum changam mithai
लेबगुम लकलेक लेबगुम अइना लेगनी अइबु नुंसिबिउ मियामगी सेवा तहनबिउ अइना तब कना मतदा बोट पिनाबिगनु हाइना हन्ना हन्ना इकोंनो न खुरुमजरी नुंसिबिउ अइना तब अतोप केंदेदल अमतदा खबिगनु अइना तब मिचंग मिखाई नाइदबा अइबु मिचंग मिखाई नाइदबा मि असिबु लमाय केना त कना लेरिबगे अइना तब कना लेरिबगे कि होम सुथानी हैनोक सुथानी लमी जु सेंगनी बैजु बसंगनी कम्युनिटी हॉल जो सेंगनी लमी सोक जो फांगनी स्कूल जो लिंगनी अब मतिक चाबा खुगी सेंटर कया अमा स्कूल थम मफम अमा सुथंगनी मसी हानग चु वाउबिगनु मागी चेंजरी बा वाकर मयाम न चु हन हन नोरुकचरी आगे अहुम सुबा सरेगना जही मरफुगी हनुबा खुजिक मतम से करिनो खंद्रे इसु सुंगारे इमौ सुंगारे इसा सुंगारे इहा सुंगारे फूल हाइबा फोन थोलक पाजितगी तंचु आइसु कौना दुरे होजिती बुमो अखोजिबु करम मतम द सीदुनो हायो अखोजिबु करम मतम द सीदुनो हायोने इसु मयाम सिगी फूल म खोजता आबतो नकुन तरम से कायुरे आइबु हनु नंगा हामरा हात आइना हामरा हात आइबु इसु सिंगी कुमै ची येंग मत याम न वारे माकी कोरोना हाइबी मिउट बि हिंचा बि असिला इते याना छिना बछु पंगदरी को तोरी छ इसु मयाम छिना मागी लाइक तमे बने हाज न फूला ममगा हनु तमे बचिना ए फूला गई बानी तुनु छिनु न वारी गम त साला म पंगदरे आइबु आइबि इसु सिंगी थोनु न चुकी अंता गिदरे थोनु चुकी अंता गिदरे पुरो I love you thank you very much Yoda Aina miyamgi mamanga thijaga dorba sareng sigi mami thaban kaubirayum si kauzedodi aizi ram si thiba haujarge thamban kaubilayum si angang ikhunati pamzaido hek pabuti ngamzati Ising iyay da sat bana Angaw batamban, angang batamban Pom sat na bitamban Ay tiloy na pam zaydo Thank you Atin ba sarap ang tijage Sayrengi maming ima Kokta karamba matamda Changkibatin mo panghokti Kokta karamba matamda changkibatin no khanghauti nupi gi ihose yamna kalli nupa oiba nupi amasung angang ki hakan da changi nupi gi ihose yamna kalli nupa oiba nupi amasung angang ki hakan da changi aman ba kauna phak Ukhrul prang hauba leimai da tingthok lagatari mot laba phamung da hipli naito ahal oirabi ima ahing da likla tari likla ki pi chadum tingthau maton da tongli numit ki maisha da kangtriba phang da phangchet machi langlamba Tasilaba langla singi thori tattuna tarai laimaida malaba jantra manung da yaurami imagi phane majet ningsing lai imagi bungo nungsiba matam punamakta mithoi mihenbo oyu ichana ningsing lai imagi bungo nungsiba matam punamakta mithoi mihenbo oyu ichana Mitna ujaba phamdraba ngapi haibi imani langja duna lan khravana chani ihaurakpa pi gi ichel kanana thingba ngam khravage punama pukurum jari Kaidoruni sairengi numi aigi jakhau amubugi manungda
ꯑꯩꯒꯤ ꯆꯦꯈꯥꯎ ꯑꯃꯨꯕꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯖꯩ ꯌꯥꯝꯅ ꯋꯥꯅ ꯃꯤꯠꯅ ꯎꯕꯗ ꯑꯃꯒ ꯎꯗꯕꯗ ꯃꯉꯥꯒ ꯃꯤꯠꯅ ꯎꯕꯗ ꯑꯃꯒ ꯎꯗꯕꯗ ꯃꯉꯥꯒ ꯅꯤꯡꯉꯥꯏ ꯇꯧꯅꯩ ꯃꯥꯒ ꯑꯩꯒ ꯅꯤꯡꯉꯥꯏꯒ ꯇꯧꯅꯩ ꯃꯥꯒ ꯑꯩꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯟꯅꯩ ꯅꯨꯡꯁꯤꯕꯗ ꯏꯆꯥ ꯁꯛꯅ ꯅꯨꯡꯁꯤꯕꯗ ꯏꯆꯥ ꯁꯛꯅ pusilladuna thamjai aine aigi lairiki table mathaktuda semit ka hulladuna yengjai oja pena khongbaga sutanai hajari ngaktani selga tingi masida senabada imungi thabak inkanga ama nangde masida chinjai loiredana wajai haidok tuna sananingi aigi chekhau amubadagi chekhau angok busingi marak tasu yengsing bigadra hangdok tuna yenglobadadi yauramdre sairing amata punmam amuhna kunjai aigi sairengi maming nungsi lipun Sangbanara labukta asangba phaunana leng sanagi mahina zum waithau patki ngatonna laisa pakhang phagat narakpa sokri mapan gi lairang na momon naraduna ulakli makum matha loirakpa gichu ningtham gi kumaina saijindagi khuning kanglakle singtam anishu thamoi tinaraduna yawa pigai jingthok narakle ningtham gi thongjau su boron chalakle sanaman bi sanaraina make semna harau mathoi karaduna laisa mapung pharakle langi lairembi ima bu konsinjaraduna amam babu laksinduna angan babu sinabiraklani yopthong khuding ngalare dipawali gi maingalna langi lairembi bu ira thongni jaraduna nungsi san na minokna thamoi khuding makala singa tangga lengonana awa huisong langmindare potharaduna nungai saruk chu yaminare harau haitha potha saminare awat apa yengladuna singi maroi manau kumtharak tamgi maroi manau khuthoklak sing tam potlana amata oina tina thani yet ka oiga lengona nungsi yawa pukmen na jaba angu bo urok parengna santi gi paujen yelakle oirare nungsi mau mara tana tha puruk amatagi masin manau masak khangnaja puari gi liklambo nauna amuk saphong han mera haubu somduna thamoi sinaredo mera gi thanin ning tv kaugani nangbu karamna sangkholabi thamoi mayon chonghanbi thamoi sumaisa langhanbi ingna menglabi nangi maithongna hanglakpagam phawalli wahang kaya di adubu khumlaroi pakhum dumatangdi thamlage aitagi haidaba ngamloi nangse thamoi langthakbini amuk so hainingi nangdi sikhon na khonbini khojeng paloi radurna amuk ningon chakorba sesin na halani amuk mabung mapagi nungsi lipunchu punamapu amuhanna kurumja ngasigi laibak pharaba miko pasida agi sereng amani khatang khudol tamjage aya hanba sereng mami imagi lekolda sereng se agi phongja khrabalai imagi lekolda yawba hanba title sisu oiba duga hanba chena de yawba sereng ni ai mayang maphamda pathokjage imagi lekolda aigi imadi nongmata yahong thengkhide nongmata sungan na tungkhide aigi imadi nongmata yahong thengkhide nongmata sungan na tungkhide sen satkhi sen halakhi niwa maisa talangki nongmata su mathau lepkhide ayuk nongthil numida imagi di thabak ngaktani masa singi watana bo hotnabada wai ko bata haikide
จักไงวาริสุลิบิคีโมโมนนกปีไม้ทงนี้เท็ดขีสัมจีเรนาสมสูเท็ดขีสัมจีเรนาสมสูอโหยนั่นเลยฮาวเลยนะนาปดหายหุมบดาขยาดินิงที่ขีอิมาดาอาวาบุตรขีเดโนมตาอาวาบุตรขีเดโนมตาปุนสิกอร่อยบะมิดกุพาววะฮัลลัมเดอิมานามาจาสิงโกมิดลูปีรังอิราฮาวก้อยในยังขีมาจาสิงมิดลูปีรังอิราฮาวก้อยในยังขีมาจาสิงมาซาดนุงปาลโอลฟาวอโยนาเฮสลัมเดเลยโกลกิเลยรังนักเกณฑ์บะกุมอิมากิมิดอุชินขีอิมากิมิดอุชินขีไอ้ยันนิสุบะเซริงกิมมิงวาชักทาวนาพะเบลงักปาวาสักกันเบลงักปาทาวนาพะเบลงักปาวาสักกันเบลงักปานังกิกันละบวาหิตนานังกิกันละบวาสักตนานังนั่นเลงักปาโอยบนีเลยระเบลัมบีบุติเซมดนาเลยระเบลัมบีบุติเซมดนาชุกเลยตะบัตุเรลกีทงกุสากนีวาสักนัมบานังนีนังตันยะโทบาทาวนาพะเบลงักปามินุงสีสาวเบลงักปากานากีคุบักคุนัมทารุธรรมบาลทาริกธากานากีคุบักคุนัมทารุธรรมบาลทาริกธากรีบุเคนรีบเกนคอยกรีบุเคนรีบเกนคอยปุ่มน้ำมักเลงักปังอักตนีวาชักกันบังอักตนีขังเลนคอยอมัตนีสักล้วนตรงอันบกิวัตนีสักล้วนตรงอันบกิวัตนีไอ้อรุยบาเสด็จมาขัดตั้งปัทุจรังเกไอ้เสด็จกิมามิงอาศิกปะimong ama mi mga mobile mga wa amat tangang na de pumsikci lojere ai na ngasi project de serem siki maming thamai wadwa sakhot pagi lanjeng tanara pada mut that ki dalba thamai podon suthat pelge ngasi di kusida sakhot pagi lanjeng tanara pada muthat piram leba thamai podon sukat pelge ngasi di kusina khambidra basu hausikan di birona kangomri latik nayai budi lamjing mayani nahati khambidra basu hausiki birona kangomri latik nayai budi lamjing mayani nahati narum thumna hinjarapani nanganda laksing tabjarapani nahaki thaptaki kangom loi narum thumna hinjarapani nanganda laksing tanarapani nahaki thotang di kamumlo nung matatana thanabat laikana nung matatana thanabat laikana nahaki nanganda sakjeri nanganda hijarpi puchili nahaki nanganda sakjerpi nanganda hijarpa puchili ngasi di ngamdabat kathokre ningsing mami samlekle kaidalai riba nahaku kan dayeng lui ungamde kachinda thirui hangamde kadai de luli benu na haku kadai de luli benu na haku adu magi matam do thoraklo adu magi matam do thoraklo viralo nangal unai kana viralo nangal unai kana kari di mamlaba kuchisida kari di ai di mamlaba kuchisida lamjing mara oibiro nangal da natung injagi pamjadre sakut pagi mangasi pamjadri sakut pagi mangasi ngasigi sakut pagi labian sida aki bana lagoi salakli sat kata ba mai bei phanglakli thoraklo kirakli taibang sida nahang ni imang tharabada aki ba kaya lekidabani nahang imang tharabada aki ba kaya lekidabani ngasidi kirakle taibang sida ai di kana su leitrabagu musina thale khongthang su nahang inakta leiringai singna kibani ngamnamak kunsina ngasidi makle thongnasu sangai matam oirakpa nangalakta tajaki urum imagi sangai warida imana moithap nai ingai
iba nang mathap nai ngai nangana subiki ai haku nangana subiki ai hak tawra ta khamduna tawra ta khamduna mahi tamjar pa matam nanganda lai pajar pa khalude nahaki thokdam puti ngasidi aki bana thallabada kari gi oirakani khalubada lamuk nare nahak yaudabada adungai gi matam gi manga ngalaru nakusna ngalaru liram lagi nafamda awabase tabiu putsigi warisu kanada su litokna thamdiba liram lagi senase kokna ba aidi ani ahan sere thawai podol lojar aidi ani suba sere joroni khalasu taibamni khalui aidi angawba manglanda hinglinglui aina manglanda taibam nate khangna itomta phawle ngawlaboi palna thallaba miyobi sangsarda palna thokna laibana hinglibani punsise kopirambana zatlubani khongjat hinglubana kana sumara liti mabugi lilani sanaraloi kadongda amaga maning tamna tabjaki sanu apa ipata manaraloi kadongnu amaga sanani maning tamna pai ki sanu apa ipata adubu thamoi degi thorakpa asengba nuksibadi kaidongda khetnaba laitabani adubu asengba nuksibadi kaidongda khetnaba laitabani hinglibani punchi kopirambana zatlibani khongchat hinglubana kanasu maran leite mapugi lilani tanggadriba nate asengba nungaibati mahusana isana loina duna lai urudabanani munna yengudabana matam kharasi noi mapokni matam kharagi biboi mapokni thengnaru ko khuding nungai bil loina biu thengnaru khuding lugai loina biu matam kharagi noi pokni thengnaru ko khuding ma nasunglan thengnaru ko khuding ma nasunglan lojare agi kaya da pukning huna fugai na sabiba leirangsi mitmangsida yaurakle taklibra makum matha angang majugi kurang mapal noba haikha atal gulab sangkhun na phajabagi mathakta khushiem gi laitengna ithak hauhalli langtak naraba wakhalgi yeningu haraubagi khutchana pairaduna kokthon naraduna machugi kumhaibu ngamboi ngamdaboi thangladuna yelari pomsat naribi leirangsingda khwangjengba khoimu kayana leiranggi leinamna palandringai khanjanabagi wakhalbu
खुपाई चीना पाइरदुना करमना सिनरसिगे तहा तहा पुनसिगे सांगलबा लंबीसिदा खंजरदुना करमना सिनरसिगे तहा तहा पुनसिगे सांगलबा लंबीसिदा खंजरदुना करम वाखलगी आशागी मरुंदा लैना लत्ता कोनसिंदुना लोटलिबा लैना लत्ता कोनसिंदुना लोटलिबा ऐगे हान सेरे लोइजरे अनि सुबा सेरेंदा येंहौवी ऐगी खुंगंगना खुंगंगी इबुंग इपासिंगना पाइरेदुना खुत्ता लांगो आरादितिगी तांथादा सारब कालेंगी लैतंगाइबु उफुल ताना खोइदोखी उफुल ताना खोइदोखी इंगागी नोंजुना सैहौरदुना सुथरकी लैमाइदा जम जम नाउशे कौजिंग हारो उथुंगी नुंसीबा खोंजेल लगता सकली तुम तुम कुमदम लदुना सकली तुम तुम कुमदम लदुना मसे मनेम कयाना वाखलगी येनिंगबु तनौरबि खुछाना पाइसिनजा मालंगी तांथादा तांजरदुना खुत्ता लहोन पाइ सारदुना जगोय लौफम खुदिंग मेनखिबा पथांग पुथांगबु कंजबनी पथांग पुथांगबु कंजबनी सारब कालेंगी मैशाबु खांजदुना तंगांग लबि माइथुंगी खजाइदा सेंथरक्लिबा हुमांग मरिक्सिंग लौथोक्लदुना कोक्सेट फिना तैथोक्खिबा कोक्सेट फिना तैथोक्खिबा मबुक हांगलबा मचाबु पुरदुना खोमलांग इनबा लाक्लबदा मायोक्नजखि मरुमदुदा इनाफिगी मायोक्नजखि मरुमदुदा इनाफिगी वारंबा पुंब काउथोक्चरदुना कयादा नुंसिख्रबा मतमदो ngasidi uba phangkhidre ngasidi uba phangkhidre lawok pantha yorok labada nason pikna napada paudamja angau bumalangi sana machugi phau jarong sing nok na khena sanaki wari kaya kaya wari kaya kaya nungsiba isai gi surada tantha kai khidra pakhatja nungsiba isai gi surada tantha kai khidra pakhatja sakhi isai chayong na tantha lauraduna laumi gi awaba kokhallage khanja khiba mataubu uraga yengjahawi ai gi khungangna yengjahawi ai gi khungangna namapu mukahana pengjan ai sayang masa amakaka ai sayang kan sangat to mangai patok sage asoy ba yawasu meden sin an amadi mang lensi ba halaman ko ngapi gani ai gyan ba sayang ningthau laibak amagi ningthau di laibak amagi ningthau di laibak adugi thogurel di laibak amagi ningthau di laibak adugi thogurel di ani suba tauhide maril lanmi di masin gyam godabani lanmi di masin gyam godabani lanmi sin ani thoklabadi laipak mara tappi nungai gai phaba sakot poi si ai ahan ba seng lo jai ani suba sayeng na lairang pomli nomai sali ai ani suba sayeng teacher ke lairang pomli nomai sali mahausa lairen bina tambiram ba ritu taruk na thogal liba magul tana fugarak liba laikol ama magul tana fugarak liba laikol ama amuksu singtha wada loiba leitraba amuksu singtha wada loiba leitraba ipom na ihauraba chingsang singdagi ipom na ihauraba chingsang singdagi loi hungalak liba se laikol singi laikol sigi lairang singdugi singnungkoki fajaba saklon singdunani Wok thang laba singkhong singdagi fugalak liba
leisilgi mapai singna asang una singda waktang level singkong singdagi fugalak liba leisilgi mapai singna asang una singda sirol tawriba saung singse yeng bagi loiba khambanai yeng bagi loiba khambanai de pak leba samuragi ipong na phajaba suhende pak leba samuragi ipong na phajaba suhende atiagi thawan misangna leiteng duna phajabagum atiagi thawan misangna leiteng duna phajabagum Chingnungkoki phajaba laikol sigi mafam khuding leiteng oido laisi tholiba iramdam sigi part sing payam sina hauna mulauri nungsibagi sakta famdi aini nungsibagi sakta famdi aini yenglakli kalak na pham oinaba lekol sida yenglakli kalak na pham oinaba lekol sida ngasigi ayukki sana machugi numitki mangana lenglakpada maring chalai maru changlaba asangma phona sing haraw nolai nungai gi pan khaida haraw nolai nungai gi pan khaida malang bana tanare thambal siroi lili kumbi le kwak le singare takhet le kusum le singi laina singi le kar pak libelik lagi fajabada nami banung sina khangho dun amu inchale nami banung sina khangho dun amu inchale sawum phanglaba laina singna warakpada taruraba irik singna lekhok ta tariba sawum phanglaba laina singna warakpada taruraba irik singna lekhok ta tariba mapan naidaba phajaba singduda usek oya sa kai singna makhung singda yokliba singna kari he apomba phajaba laira kamlei pak kaubi nangi nagunani ko he apomba khazaraba lairang kanglei pak kaubi nangi nagunani ko amamba matamgi isel lakum tharaktuna apomba leigi leika khudingda khutpu semnaduna magi nangi adugi adagi nakan napak tanare ikheng na sai laina singdugi makong singduda makong na sangliba tingkhang singduna maduna karibu kanariba maduna karibu tawgadoriba anuba masak ariba makok anuba makududagi AK-47 rocket launcher missile atom bomb apomba leigi mana amam singduda nongmai sarung pare karibu ngakkarage e pungnapam iman afaba sulai fattaba sulai makhal suraba apomba leirangni kalak nafam oiraba mani gumlaba leikoni singthabagi loiba nairaba mafamni mera thagi thanina loidingai saireng gi numit pumapu pan bakumnabra mera thagi thanina loidingai saireng gi numit pu mapu pan bakumnabra lairang pomli lairang satli nongmai pali nongmai satli nongmai kapli kunama kulamjat matam mangdana bai gi shere kentakpa kok pak saya lihat dia berjalan sih sama itu dari na pada dauri bahasa dengan sikit memenglah lepirone bisinya terkapa nanti bijeng baru lagi nanti sembang musik nanti musik kayak Haorongbam lega kari hidup na lekriba nanti bijeng baru lagi nanti sembang musik nanti isum lirung da tendong thong misna tenjaina te kapi khudup la ma tenjing bi shabda thamoi da tendabi nangi jeng baru le bali nangi samlang shi khamate
Suida Samang Raka Lalumbi Mishina Mishi Tenka Toidibi Nong Tang Limas Oibi Wakal Egi Mahol Libi Nangi Bichi Baroli Mali Nangi Samang Shikamandi Bipam Hongbang Amandabi Yanging Maitong Iko Langambi Yang the Sana Tendambi Tendai Shena Kangamdre Nangi Bichi Maruli Mali Nangi Samang Shikamandi Lepirone Mishina Tenkapa Lepirone Mishina Tenkapa Taram Minok Nogabo Tamoy Ika Lamjagi Tanan Nakta Lakshmi Ihanda Shiri Gujare Sina Wakalo Nama Bijeng Nama Hongdu Batsi Wakalo Nama Aman Basari Pihong Babu Matok Dari Badi Hong Gatori Basini Malaba Equity Wakalo Iram Damgi Tawai Oiba Kuding Mal Tijarasi Kanadagi Pudraba Matam Sikas Chinaba Wakalo Nama Shadi Shakam Udnam Gadaba Shadi Shakam Udnam Gadaba Sokat Pe Iram Dam Wainaba Ning TV Unapam Si Udnam Naba Sanko Sokat Kongzilda Yakat Kadaba Tingjin Benataba Sokat Kongtangu Hongdo Basi Wakalo Nama Sokat Kunchuba Sadabdi Chakre Ban Blockade Strike Wakal Tokro Kunchuba Sadabdi Chakre Ban Blockade Strike Wakalon Tokro Kunma Toy Shuba Sadabdi Haorongbam Shangat Sagat Bagi Wakalonda Hongbasi Shangat Sagat Bagi Wakalonda Hongbasi Minai Naitangi Lengak Boykre Minai Naitangi Lengak Boykre Hojikti Shana Lengak Sharabani Iripa Karigi Tingbagi Kongjang na Wakat Kigani Karigi Tingbagi Kongjang na Wakat Kigani Shangat Bagi Liataba Kongjang na Awon Purpesi Shangat Bagi Liataba Kongjang na Awon Purpesi Ban Blockade Strike Mian Sana Lengak Lingai Kuro Pina Kulai ni Nasi Shana Lengak Jarbo Matam Sidabu Kari Shi Nakigani Malab Paidu Minai Wigagi Matam Guchunaba Kongshaki Sokot Kunai Amagi Hong Rasi Ano Pijo Tirasi Wakalo Nama Mijay Nama Matam Batangat Tito Tomirungi Aida Pagi Chingnungkok She's a beginning of something of Hero, and other things I now all over Mayam spare to we are by topic on the select of Germany. Young Tinane Sinaji Matame Zagoi Shari Ungedi Atungai Labunto Mapan Lai Nuratari Saki Adungai Labunto Mapan Lai Nuratari Saki Taibang Mapugi Tik Nabu Kangjabadagi Nongshan Nongtai Leshem Jaboy Noina Laina Koina Hanna Boksha Isha Anurun Togalla Nasishu Sari Jagoy Shongli Lady Tekli Yadi Pungshu Jagoygi Punglon Pungkol Makal Suna Hanba Kobal Lake Jagoy Shari Pung Yadi Line Tariet Nasishu Laibung Tong Mapana Nasishu Hanba Kobal Lake Jagoy Shari Pung Yadi Leshem Bana Leshem Naba Punchem Naba Noidi Leshaw Rasi Kunjaw Rasi Lauri Kanna Pungshu Tingagli Pongoy Basina Noidi Pena Kintarakli Kungtang Pudding Jakharakli Shatam Pumba Zagoy Putekna Ama
punglon ama oirabasina chongnari phan phan saram narba kaishalgum yaugi maun upnaradna mapuk shitlabak bumbir gi pirang sing sintharadna jagoi na kadai dano punglon na karambano khangladna una khanthanate punna mak tukning luknari leithak lekha on bam khai masi jagoi shari pungyeri mayapdagi kaina bidai ni jari sharing amaka kudon tawjage sharing si hojik hojik aigi phone na ba press da thorang tawduna lairaba aigi sharing ge lari nungsi turel aibudugi title point choiba sharing duni sharing gi mami nungsi tu oiram labanang liri na seli batore oiram gani aisu iron de ya tari thutu oiram labanang liri na seli batore oiram gani aisu iron de ya tari thutu oi jage ai nangi sambana rabati agi leisin oiram labanang na masik mangal thu nangali benungthin inarakan yaina amam banu midang waina nongalam dai phoba leptana su nongalam dai tu phoba leptana su oi jage ina nangi mangda ubaning thiraba saktam sing nangi mangda ubaning thiraba saktam oi jage nang tanthana ina hulliba nangi thamoy gi mihun tanthana ina hulliba nangi thamoy gi nangdi ihan han ba uba posak tuni nangdi ihan han ba uba posak tuni yahudak pa ayuk khudi nangdi iroi loi ba uba posak tuni tumlamdai ahing khudi nail ture na malim gi khoi de ki sang la ba so sang ba hele ai ki nungsi ture na sang hele ai ki nungsi ture karigu manang thagi le mai da lai khrabasu yorokani ai ki nungsi ture na thek na khoina duma na hak na leiba mapamda thek na khoina duma na hak na leiba mapamda punamapo turun sige dais da kan dirba madi Gramalok forum siga dirba kebiki opunda kono forum ai di tasi madi keno da saying wa yena su lakse da bari haju hajagi da bari da yau da bari aro kokta leibo mamangi ge ma saying oiba oidam da hekka kan tawja asum sabkai rak leba saying gi mami me sum mama yangang bu sum mama sabkai ki prek ingang patak na imu pampen na kal ben sik ki sapu do kumdel ka thongna na adugo wakide kanasu wakide kapkhide saying lojer leitaba haiba wahi sida saying ma Pajake leitaba mapung phaba hairagadi arepa ahang basi oiraba mapung phaba hairagadi arepa ahang basi oiraba mahakta sirna akiba angakpadura bhakta sina sangbanarba kaunariba ainasu kaurakli magi maming hokraba sahi kaya ngasisu hanna kauri isada unsinduna lakadaba sahi kaya su kaukigani khuding mangna su mapung phaba mamik si kokjasuno mathamoi potha janaba laining basingna hainaba thamoi gi mandir da aina wakhangi sangbanaba nungdum mama khilame maming lising tholame madu isamakta dane aine ikok no lame mangonda marai bakta
thawai mamit ama palak lami marai bakta thawai gi mamit ama palak lami aina khudimak ubra hangi wahang singado malangna ahang bada sandokhe aimunda khangalei uhei gi maru da lotli aimunda khangalei uhei gi maru da lotli masa maring phalakataba mato lengli paliba asatchatta mahoksa asina naupuriba magi kuchu sangbana bai henjilai momontu i pakumde amattadi pirakite aina khalle aina ubagum mahakna su ure aina tabagum mahakna su tare magi misnada aina pothabada malem sisu mikum amatangdi pothajasinu magi mikum amada magi minuk amada aina sumaladuna madhanu da pothari ngai malem sisu ngaya nuaida uizarasan asumna aina atopasingda haike mahak leirami haibasu ngamde mahak leirami haibasu ngamde pokpa siba naiduna atopa saktam amada leiramde haibasu ngamde leiramde haibasu ngamde aikhoi gumna pokpa siba mayuknaduna masana masagi maramda haiki masana masagi maramda haiki leiriba amani ahangba sini amam angan sini lemli paliba sini leitaba adu suni ngamkhai naidaba suni asitani ngasi su mana leramla aigi mityeng na pham oiroi mangonda magi leitaba sakam dane aina uningli magi leitaba sakam dutane aina uningli ba khoirangli ba mana ta sengna mangba ngamlamla ba aina mabu phangnana ba thiram loi ikhouram lam loi ufullakta unasinda leirang lakta singdol thakta iron nungda usiak singi marakta mi gi thamoida aigi paw puriba nungsit marakta aina tattana kauri ming mayam gi mingong lo phambama aina tattana kauri ming mayam gi mingong lo phambama madude yauri aigi ming khuding makki maming aina hanjin kaurubada kana gubasingna kaunadriba aina hanjin kaurubada kana gubasingna kaunadriba leitaba mamingdo leitaba haiba mamingdo thamoi mandir nungdagi khumlai aina leitaba haina kaurubada leitaba do aini leiriba singi manungda punuma pukhruja pathuk seri ai seireng tabiriba makoi pabung hugatlo makoi pabung tarabra nachanupa kai nacha dore nachanupi lamuhin sikdore sangom sumlibi sanbi se pujikhini kumlainan utti charga tumlido nakhuk pamakhondu tangamdre sambal makhong palakle yumsa paithok khidore lamsa chakta pham yenglakle sanjabong chu lamhuin yomlakle nupa bangal puthoklo nupi seva pamlenu nang leiri kauthok nareduna saroi kwak makhel langlakle makhoi pabung hugatlo ningai malai deba tawranu namit nawai singawro nasa nasu kalhawro yumsa sambal ngakho nupi wani lawje hodrabadi hawrok pinaba leijaroi machu taret ki firal che nasa sing na koimun munnare mathak makha ondore leipak kumhai oijani tumlaga dum leiradi kanana ngak senbini makoi pabung hawroko ai khongchet chetleko punam ai ki sereng gi maming se labuki lairembi imao labuki lairembi imao ayuki korong na thok tingai satli ai khoi labukta tumit kang tinpha kakphai marakta I thakli mabuk pena madu pumba khang laduna lau habiang di ai khoi
อุริจักพมันบีกขากกบทุมงานสินสูนาฮารีลบตานาปีพอยระทางกัดใจลอยทักตาอิงาทากีนองอมุกตานองอมุกพังมารักตาสารบันุชาดีไม่ชาในยัยบดาคุยเทระบอิชาเซมากาพันนาฮารีบาอุริจักพมันบีมาคุยบูรุบมีกุตาอมุกกัสเฮนะสวนทักีฮารีบานาปีสิงอามามตะโอยนะพอยดีนาปีพอยครับมายามสิงโดยังบัดกยาดีพจเรยังลิมาไข่เปลี่ยนเดรปุ่งนิ่งมากาลามเจเรอายุปีปุ่งยาลอยระบดายุมไม่ไก่ปังเจเรซักอิสิงจ้าเจเรวันทกนักว่าเครดาซักละรอยขัลุยว่ามันขีวนะนุ่งเทลกีปุ่งยาอามาตาบักกันลบุกิลายบีอิมานาพลามตัวอินเกาเรอีอมุกฮาวเรนาบีพอยบะโกรุนันนาลันวัดไว้ขรบักกันมาลังบนาอิจิกผลบักกันอิชาอาเซเดขัดเลว่าวารัมบปุ่มบะเก่าเครยุมดาฮันีขังเรงักปกีมาตาวนีอิมานังกินนักุนเซลบุกีไลเรบีอิมาโออันนี้สัวเสียงอัมตังกลานหลังเสรังเกไอ้กิเสียงยิ่งมามิ่งดีไอ้กินุ่งศิลปะพุงกังนาสิกีเก่าบังอัมดัดนายจิงกอกไข่นะเสียงอามาอิจฉาบันนี้มาสิมาตั้งอร่อยบ่อยในป่าเสรังเกกังในปากีนงปกจิงไทยปังบัดาปิกละบะพุงกังมาจานีเชอร์ดีอินินตาดระบะอิงนัสิกนังงานถอยลีบีมหาชาลีพัฒบัตนาไลติงลีบีพุงกังดุนีสินิงกอกนงปกปังบะไม่เกยดางากลิมามังสิงยาวนะย่างนายไปยิมเจ้ากิมงดาให้ทารักบะสิงเสียบตามันนิงสิงนะตับทารีพุงกังดุนีสิงนิงกอกไม่รำปังบะไม่เกยดาตุงบอยสิงนะงากลิโดมาคาดทางบะไม่เกยดีนงปกนิงเท่าอีบ้านะปังอักปีรีสันทงปังบะไม่เกยดานงเรนคนนะคนได้กอบรู้ไม่เกยปังบะดีกางสิงนั่นเลยเตียงลีนงปกสิงไทยออยรับนาปันถอยอีมาดิช่างเลียนนั่นเลยเตียงลีคนกีไม่ย้ายทางบะดาเลยเตียงลีบะสิงดวงนี้คุงกังดุนีสิงหนึ่งปอกปัดเอาหุ่นนั่นเลยเตียงบีมามังปัดมานิงปัดมาย้ายปัดเลียนนี้อีสิงดีเลยรังทำบาลนะปัดพุทธันนะสัตว์ดีบะหงกังดุนีสิงนิงกอกโดยเจเรมาตั้งสิกาลานทกเสรีกิเชริงว่าห้องอมตินังกไกนักฮิบะมีกุปตะทิงมดสินทกิบะปีรางดุกีเลมหัวมาคักตุนะโอละกีกองมดบะทุกดอกไว้นะปุนชิกิแทงข้างกายตาเรงสิดีกุมจากกายกีตุงดะนั่งนั่นนงไอยายฟบกีนับเป่าตาเรงนับเป่าโตข้างเอาดะเหี้ยวรักลีมิลูดะปีรางมาปุ่งพานะนกทุบปังอัมดระบะโมมอนมิโนอามกันลอยนั่นฮังลีอิทันตะวะฮังอามดีมิลูกิลาวนัมบันลานทบตริงไงายงามดัตเตทบปีคราบะปีรางดุดานังบุอนาอุบระนัตรกะปุนชิกิเทงข้างกายาดะตัตตนะชินทระคิบะมาคักตุระปุนมุปุครมเจริญเสริงกิมามิง22 intending waxing in nonglik se asum pokhlak di yothing sarwa sangoi gi jingga sing se silbina ba leire mata ko yetum mana lengba uramba mit se lairik mayek uba ngamsilaktre quarter da kauraga awat apatoina hanglak pasida thasi amamba hingsu napal kana ngan thoirakli electric post khutingma street lamp singna ngan thoirak pasida hanuraba community hall kaya masa khingalakli hogalakli medical representative masing yang khalak pasida
Leikak setlaba pau pambi singna momon nokse microphone da dam giwa palak pada. Isagi lu ohumlak pukning li bardi gi mathakta paujen thidana potpang katnari ngai sida. Diwali gi lagaw khawphom da itay masingna krik krik inari samanga sapi satok laduna Masa ming sanabagi karigi wazaruni intending candidate na sa sarap sida. Taksa. Ba Seijang maming polong. As tabak mayam ma. Kanano hugot hangmong ngam na keda. Kanagi Facebook page, WhatsApp, Google, YouTube, Messenger patok pasin handok hanjin. Profile sindok sinjin as koku ngaude ama sisu adu mangai cha gilas amatlolo hairu chou chou to chun bele ida ye kraponi Facebook hatang pai ngai sida ai ju sangde ma khangi nungsi kari oire sike haibado thaina gido download tawriba karam bu bevharo magi sina khara hendelure papam tat khini lu kheda ai gi biba aham ba Seijang matang asde lojere ani su ba Seijang ishagi mamal koi miu ba khudimam ishagi mamal loinen le madugi matang da in matem patang thije ge yam tem na Ishagi mamal leble yon thok krage thabum tara na puduna mathwai kubak ta haknuduna khangbagi pangkhai la thokduna taibang phahal lakhibi palem imagi asengba ini haijabada matik chadroba aise ishana ishabu ishak khangjadroba aise mantikna roi amuk Lepirak labada aigi hakchang sigi mamal sinakhargani palemgi sadung macet aise mangani di angamba singduda ayamba sadung macet ni kaw makai thingdil lamlage inaraktanaba itung sagai gi maital asiba aigi mayek larak riba nongmagi amamba lapise aigi ani suba Seijang lojere yang tiap yang nungsi yang wali macam apa tadi pelajaran kita kaya ada lu nak tahu jadi ba wali macam sih maming ni kau oh imagi bema imabu kari oire sige ni imabu langgul cinggon tu dah ican pa atau umbaga laibani ayu ngantani kangpok sang dugi aku ibu tu limkang sang gana makan na Sengok tuner lagi ni cerek tu dah. Ekoi ki samdu deki khara kuthara ga chingmai da kunda minaba itei mokumu duni ki tek hana oi buki khonjel tare I matam du isa nupadi tumba hogatri. Aina ipapa kana hey ibungo thuna amukta hogol namabo kumudini hoigi mi leitaba yaur male mangkumba khara yaur sone mi lejadabani namabo se parapurap chalu ne he dande mande khudai ama ya chillaga cha do kumtha kare pangkui kui de parapurap mukhala kamdo kaidau ra mukhala di kari kaurame mu ha mi leitaban nalam dre baba imabung nan sina loiramba hui mo amundo sibagi oirame te khari do kana no masak khang de ba khara na cha thok kramani na cha de ba asi hair moga isa nupa do ngarang moga phamung da amu sangsin du na tum tha khare agi wari ma chama tang Seijang gi maming Singh tamgi lekolni corona singkai hunpham singkai singgi singyamba wakhel singgi maru Chingnungkok lukok pul Tellou Nongren punjana phaiga phaina panchawa tungjoi khul minau khul
South Loksing, Happy Land, Kunjang Singh Panakwa, Ima Lairembi, Haorongbam Sambubi, Ima Lairembi, Nangina Saipon. Kang Singh Park, Paripuri Park, Dragon Fruit Park, Eco Tourism Park, Punamaki Marunda Lodine, Imanangi, Athobanasa Singi Yarekham, Sajal Headquarter, Taki Aigisu, I Marik Ama, Imanangi, Pampakta. Niktibi Ima, Sing Tam Nungshi, Napol Oidibi, Yang Popi Makatagi Horakpa, Uktapi Naibi Turel Gixelna, Tellou Hulda Leblaga, Iman Nambungak Libini, Tambalgi Kutunara Lenumna, Lairembi, Nahapi Tamoini. Waktel Singi Nung Dalal, Section na Nambu Senajari, Mapaudam Kunjana, Senari, Mapo, Sadom Kunjana, Senari, Sena Imanari, Namtabu, Puktapi Imanandi, Karigi Nanagaki, Sayang Pambong, Seijang, Silengi, Nasa Punjasi. Lekoli Imanandi, Apunba Singtam, Amata Oibagi, Haorongbam Sampubini, Uyung Pambigi, Notok Trabatamoi, Ningtam Mamaitam Maru Pok Lava Haksang, Lairembi Nangi Nuksirva Haksangi, Nangi Anobo Yeningi Ukada, Nasa Singna, Sanaminagani, Lengon Raduna, Nungsi Sanarva Maitong Atutana, Napon Gani Nasa Simbu, Haorongbam Sampubi, Nangi Tot Lava Tamoitana, Singchang Pareng Ningkai Kravasu. Thorakle Ngasiti, Nagi Nasa Sing Makuta Porchay, Piratuna, Imanagi lay Pareng Ling Navagitamba, Imanagi lay Pareng Ling Navagitamba, Punum. Yang atin bisa yang makatang putol tamzage punoku kaikum dawo cobagalina eki sering maming napawhang badi ngamtredo. Kaibang power daba manglanse ten krasano ahang patiada. Kaibang power daba manglanse ten krasano ahang patiada. Ningsing batan ha lep lari mangda nangyagi wari singdok. Asikba na lagnari muksu pambay lay trabay ngonda may sa pirari hapo tawal farabay hingsina. Nathay bangam de chanabi, kwerang badi pawri uning bagi megi oy krabin haki napawhang badi ngamdredo puno pokram jare. Ay gisayang di maming intending candidate. I mean intending candidate kojai, intending party the board depsa gadawri. Board kan about Haorang Yat per wajare. Hayang ayu angan bada mamang Leikai ki hotel da tal saja gani sangau thaksa gani. Namidang waram dana maning Leikai ki platform da Singju Bora saja gani sanang thaksa gani. Hangsit ayuk na awang Leikai da satuna kuasa bisinggi irang sagatsa gani. Aduga numidang dana makha Leikai ki hotel da mahire party thogal tawjaru gani. Leikai hong duna mafang hong duna Haorongbam Singh rotation naina jathajagani. Hairiba thabak singsi pangthokpa hek ngamdraba aigi ming outstanding candidate haina hongjagani. Sorry unintending candidate haigadabni. Ming hongjabaga loina na isana isabu chaijagani. Pangchaida chaijagani. Kalak pen khai chaijagani. Seijang sem sabasu lojare maram aduna aingon da pot pibiu kaubiragan mayam aigi ming intending candidate. Aigi sering mamin aina kari ki thibi ba nang lady ai kan adku ubadi pandi nang na kadai da lady ba aina kari ki thibi ba ai kan nang ki kuche mangi le kon ki le rang chu sati le rang ki le nang chu mangi Sajugi ki lerang sukum domni, kung ki pantha sukai dri,
Nalang Sawum Suletri, Adubu, Nandi Ude, Nanda Kadai the Lodiba, Aina Kadai the Tiliba, I Kande. Pava Atiama Koshu, Taja Tawana Sintungre, Pava Ipa Yashu, Laje, Simna Imaisho Kre, Adubu, Nandi Udre, Nanda Kadi Lodiba, Aina Kadi Tiliba, I Kande. Ngasigi Tamamba Ahingi, Akan Benuju Marsida, Unpuba Nuxitli, Akak Arau Sutwerli, Mipum Pudding Mipainari, Adubu, Aidina Buti, Sing Pat Ture, Der Ponsa, Adubu, Nandi Udre, Nanda Kadai the Lodiba, Aina Kadai the Tiliba, I Kangi. I get Tamoy the Nangu Pangaroidra Kan, Punging Nadi, Idom Tumin Pakatsa, Wakal Nadi Nuxatira. Tadi bertemu konjel su asum kan kalau pol liban sasu su asum pina kolak sok thara bahasa cina idom tara nang butiri nang na kadai da lo liba aina kadai da ti liba ikan de adu bukangi nang di nak na lady ya nak adu bu ai kangi nang di nak na lady ya nak nang na kilam manolit na yai bada malem che yening huli Nangi Nami Banuksit na Yabada, Lairang Sing Jaway Shari, Nangi Kusim Vidarang Sing, Asisula Jumangri, Usiak Sina, Nuksiba Say Sapli, Nangi Nukshak Meshana Yabada, Malem Itak Hori, Nangi Sing Jawi Pajaba, Ojik Sumangri, Pati Taro Tambatsu, Maning Tamna Sadi, Lai Jay Sing Su, Itaki Pom Hori, Nang Nalay, Aikang, Adu. Nang di ude, nang na kadai da lodiba, ay na kadai da tiliba, ay kanti. Hojik su, ay gi napa da tumina tari, ay gi tamoy bu sumatpa, nang gi kong tangi makot, ay gi tukong kuding pawi, nang na inaka layba gi sawung, adubo, nang di ude, nang na kadai da layba, ay na kadai da tiliba, ay kanti. Ay na nang bu tili, mapal naidra tayong pal sida, nang bu tibeda, punsi na bensu, asum tensala. Nang Pambadi Lake, Nang the Kadi Lodiba, Aina Kadi Tiliba, I country. Nasisu, Tili, Nang Ura can, Punging give me Bibles, assume Hengalali, Nang Bukadai the Pangadaki, Nang Bukadai the Lebage, Yes, Saudaba, Nang Buti with the Nauri, Nang the Kadai the Lodiba, Aina Kadai the Tiliba, I country, Nang the Kadai the Ladiba, Aina Kadai the Tiliba, Pungang. Hoji. Aroiba pungtham aroiba mikup haibado lakle yamna maruiba speech pipi kataba nojan Nongmaithem Kirankumar yamna saknai raba akasbani Imphal gi saime ibani Seijang ibani ojasi Convener Manipur Language Advisory Board Sahitya Akademi New Delhi gi Convener oina hoji thaupu biriba oja Nongmaithem Kirankumar ming oina panjaba oja sina Aroi bagi waro concluding remark pibigani. Mayam say aduga Chona mina Chona leramba Sangjao sidagi lemo karale mayam punamutse siwai kurumjari. Ja, marathana sai matang ju pabe mu lai kaun ajau te ngapi gani. Aina mai pare sai ni pa. Sorry. Ay mayam pun mapu kurum jari mang dilin sindiri bahal mumak aduga sayang ay chalam siyor me Zilla Parishad say chalwar me ay uyog na daba man mempan lagi si yang tiene tamjagi amaroy ba mafam great tamjagi Atai formality pun mesti kau tahu dah. Ngasai sering pakiba Gramalok segi maru iba participant iba Haorongbam kata sarang them Mayanglambam Meitei Laishram umoni devi kumban kabam chanu lema Arjun ningthau jam juga sapam tarang shen Meitei makoi singsi Maikai Sondagi Soidana Nongmadi Aiba Amagi Masak Maming Masak Nag Tolakina having Tazability. Maramdi Mokoina Patoki saying Singse, but on poetic sensibilities saying Amigi, seeing the Magun, Karusim, Saptana Yogi. I don't know how to hygiene in Karino, Mohoi Sing Simarta,
मखोई मसा मसाद सैरिंग कया कया लेरबगे नत्रगा वारी मचा इरसु वारी मचा कया कया लेबिरबगे सिमाई खंजनिंगे मरमदी अखोईगी साहित्य अकादमी यमरुब प्रोग्राम हम खलेबा सिने ने सि खतरे ना रोब देना हागे ngai ngai जरिसे मखोईगी सैरिंग सिंगदो मसाना फोंजब ngамद्रसु हाबे सेंटुमी अवाटपा मतम फंगदबा थबक से मियाम लेने मी पर मरुइना पैसागी अवाट पसे यामना मायोंग नबदगी आई बी क्या ममा समसगे लाइक फोंदोक पंगदन लेय अदु खुई बोइरसु नत्रगदा टाइप तौरगा बोरसु डीटीपी मा तौरगा बोरसु अखोइगी मणिपुरी लैंग्वेज एडवाइजरी बोर्ड एना लेरिबसे सिगी मेंबर अमद सिनबिरो नत्रगना अखोइगी एकेन लेरी अदगी एकेन टेंसुबा लेरी अतै ते सोमदा लेरिबा कोई हीरोजी होय कर होय लेबे सिंग सिनबिरो मखोइगी सिंगदो अखोइनी यिंगजरगा साहित्य अकादमी ना फोंगना मखोन जगे सीमा मरमदी साहित्य अकादमी की तबुदा दिन साइगी सिंग मुई सिंग दुगी दे आइना खनबदा ngasi पागिम याम दुगी दे लाइक फोंगवा तारदि लाइक यान हान बो विनिंग खले हपुनसी अहान बे लाइक ओगे दबा सही नि फु फाउ मन दे लेगे दबा सीमा सीमा ये समझगे मयाम दुगी मफम सिरेसिदा अदुदगी अतोपा मयाम मरत के सैरिंग पाइप सिंग मरकता अइमोंदा ngasi yam nuagrisi aibam प्रियदर्शिनी यामना टिपिकल लोइबो मोंगदा मयाम पुरम एंटरटेन तोरो मेना आइजगे सिमा अदुदगी हाओरोंगबम सुस्मिता अंगाम दो माग मोंदगे अखोइने तमनिंगाय अमक लेब सैरिंग करिनो हाबिसे सैरिंग करिनो सैरिंग से अइन हाइबो वादु सैरिंग नत्ते मदुना किसु सैरिंग रो सैरिंग रे याम इंपोर्टेंट ओइबदी अइन करम हाइना हाइबगे करम हाइना फोंदोकपगे हाबिसे यंबियो ngasai susmitana mana thambal ki kino torbado madri yaw macha si karino sering shandana ba ma isai ge naksin ba ma thamoi ge thorap ba ro hom ji soina munna tabir ji soina thile bigene angang do yang musi really ma sering presentation to gi bom sidong khange simai thamjage aduna sagai nganbi gi ai sai nakan sa pe ni koklo bari sanajagi मागी रेडी दी बाय कॉफीज मैन्युस्क्रिप्ट ले रहे हैं सागे नबी फजी फम्मी ब्रा ले रही ब्रा ओके नगी सरेंग से याम थुना आई वांट यू बोलो गो आई विल टेक केयर सो इदना मागी सरेंग सिंग दा सेंसिबिलिटी और पोएटिक वैल्यूज से नहीं की अदुन मधु नंग रेडी दे ले रबनी ना याम थुना या बोलो हंद की कोई एडवाइजरी बोर्ड से पुकलगा नंगी सिन नबोदिए सिंगी मखा से नंगी लाके फोन तो Chimai tamjage aduna then Ravina so ani se ne sai no tuksan nabuda ani se yamna numai ne ta sagi atai te ngasi koi gi guest poets mayam Chingnungkok Gram Panchayat Nongren Chingnungkok Gram Panchayat na Singh Mayanglambam Gramalok si pangthoi bise कोविड की लॉकडाउन की मनुंग सांग प्रोग्राम से ले प्रोग्राम सीन आहान हो रंगने नत्र भाई सीन आहान हो नहीं आने माने कर मसीन आहान बने अदुगा ऐने यम नाइजरी से प्रोग्रेसिव राइटर्स एसोसिएशन से ऐ असुकी मतिक थागत चलिगी अजा रमेश चंद्र लमदम सिगी बिनी अदुगा मसी फावदा कोइना ऐ साहित्य अकादमी गा कुसम नरगा मणिपुरी लैंग्वेज एडवाइजरी बोर्ड कुसम नरगा पंथोइबा कोई लोइजिन लोया सतन पंथोइबा ग्रामलोक सिंह की मसिंग जे क्वाइडिगे अखोइ कोऑर्डिनेट तोबा कोलैबोरेट तोबा मसिंग क्वाइडिगे यान पंथोबसे प्रोग्रेसिव राइटर्स एसोसिएशन की सपोर्ट ने आपसे माई थमजगी प्रोग्रेसिव राइटर्स एसोसिएशन की म्यांग साइ सेरिंग पाबसि लेंगी रहिसि सेरिंग सिजबा सेरिंग थवाल चुम मातन अदुना ए लोसिन जरगे मतम जु थिंगजले हजि तसेंगना कालेन वरमसे माइदोंने निंगं थाजु खरे एक थुनि योसल कोइनि अदुना आई सैरिंग हम हक थिजगे मयाम मतम याम लग्जररो अदुगा से लोइसले सिंगसिगी थोरम से मी पुनमक से माय मैं निंजबा ममले निंजबदु मीने तारसिसे अदुना निंजबा थुंबा इदना सैरिंग को थिजगे याम तेन में सैरिंग लाइन मंगा तरुक खतनी
Ani. Ai numit oisening de. Numit se. Ngan ka padu mayam prok ka mangan bil ne. Adoi oining de. Ai numit oisening de. Ai na numit oisabadi. Masha ta saklam kani. Ai numit oisening de. Ai thaje oisening de. Ai na tha oirabadi. Mai se cham nam lagani. Ai thawan michak oisening de. Ai na thawan michak oirabadi. Chekko tuna chaleramani. Faravani ai faravani Nongmaithem kiran oibise. Mayam de serim pajari bise ai gi ningu thujirabani. Ai serim sinjage. Ga amatanga tentak tawbon. Ama kakar bnai ai na ningsing ba ma gamu. Mayam de phang de kudol tamjarage. Masi mi dekra sathi be serim se ai mayam ne ngonde yam ai. Ima nangi na tambak sida achum bangang ba ya jabara. Ima nangi na tambak sida achum bangang ba ya jabara. Ima nangi na tambak sida achum bangang ba ya jabadi ai gi ngakse kaktat pikro achum ba wai amat ta thorok ta. Ima Nongmaithem achum bangang bra. Ima Nongmaithem achum bangang bra. Nongmaithem achum bangang labadi ai kolong thadok charge ai nongmai paikat charge. Mayam ding dialog di gaya. Vote of thanks oina Gramalok asida lebirak liba punamapu subsilaga ngapkai leitana thagat chari.